Manipur Leingaki Makhada Leiba medical institutions singda medical graduates Fmgs interns Touriba Mahiroi Singi Stipend Pidabagi mayukta ngasi Lamphil Pata Leiba Directorate of Health Services ki gate mamangda Khongjang Changsinkhre Mahiroi kayana saruk yaduna chathakiba Khongjang aduda Thodam Carlos Kauba Medical gi Mahiroi amana fungdorpada Manipur Leingaki Makhada Leiba medical institutions singda internship Touriba foreign medical graduates singi stipend pithoktana leiriba asi pinaba matam kayadagi taknaduna laklabasu lengak asina ngasi fawba thausadana leiri Jenims ki oina kumja lising ani kun manga gi July amadi kumja lising ani kun taruki January dagi FMG internship program Touriba Mahiroi singi stipend ngasi fawba pithoktana leiri Leingaki health commissioner ka unaduna hiramasi gi matangda wari sanarubasu ngasi fawba thabak oina onthorakpagi wafam leitri anoba Leingak lakpadagi finance ki portfolio su pairiba chief minister da haizaraba matung file process tawre haiba wafam fongdoraklabasu khumang chausinbagi mamitade asigumba kaya asidagi pendraba Mahiroi singna ngasi health department gi office mamangda Khongjang asi changsinbani Mahiroi singna taliba demand sing fongdriba fawba Khongjang changsinkhigani haina mahakna fongdokhi 2026 March thaw da khoi process se document ke ka myam se loisan gani hare ga ngasi phau da loisan dana thambira ga sumyai thu ga khoi stipend se phangdana ngasi phau lai adu duga khoi health commissioner sir suman ka unazarwa matam da process main tawri kholi di hare ga ngasi phau da progress tam talak ta ba khoi sir cm su ani ra unazarre cm gi site ta gi su khoi gi sumaina process se makha taw ro hai bagi moi gi se yeng salo ko chalo hai bagi di lai ra ga ngasi phau da khoi progress tam talai ta adu na sum sumaina matam thara ga tongni di hare ga makha da na dum taw darap ta gi protest sanction jarapane aduga protest is okoi makhata na aduma okoi gi right se phangri phau sanction jagini haiba wafam di thamse